Matam kuirabay tungsida ngasi video ama puduna lae hujik aina lerise Goa-dani do akhoi Kolkata fawba flight laga train da Kolkata dagi amuk train tongpane bako ado kai journey di ucharaktre do si koi Goa-da program utpalakpane ado mayam program kamai tauba is koi show do kai utpa khotpa dagi ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯩꯉꯩꯁꯦ ꯍꯥꯏ ꯑꯝꯇ ꯇꯧꯔꯛꯎ ꯑꯩꯈꯣꯏꯁꯤ ꯇ꯭ꯔꯦꯟꯗ ꯇꯣꯡꯉꯨꯕꯒꯤ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯐꯤꯕꯝꯁꯦ ꯂꯣꯏ ꯋꯥꯅꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯦꯒꯁꯤꯡꯗꯣ ꯔꯨꯝꯗ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯂꯟꯆ ꯆꯥꯔꯒ ꯀꯥꯈꯠꯇꯣꯏꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯗ ꯂꯩꯔꯦ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏ ꯔꯨꯝ ꯑꯅꯤ ꯂꯩꯍꯜꯂꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯎꯠꯂꯔꯣꯏ ꯇ꯭ꯔꯦꯟꯗ ꯂꯥꯛꯄꯩ ꯁꯉꯥꯡꯁꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯀꯩꯀꯩ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯆꯥꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯏꯅ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯅꯕꯒꯤ ꯄꯣꯊꯥꯅꯔꯅꯤ ꯍꯧꯖꯤꯛ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛ ꯀꯩꯀꯩ ꯆꯥꯔ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯡꯅ ꯃꯄꯥꯟ ꯀꯩꯀꯩ ꯊꯣꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯕ ꯑꯗꯣ ꯍꯌꯦꯡ ꯃꯄꯥꯟ ꯀꯩꯀꯩ ꯊꯣꯛꯄ ꯈꯣꯠꯄ ꯅꯨꯃꯤꯠ ꯑꯗꯨꯝ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯄ ꯈꯣꯠꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣꯏꯅꯦꯕꯀꯣ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯃꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯅꯤ ꯑꯗꯨꯗꯨꯒ ꯌꯦꯡꯗꯣꯏꯅꯦ ꯑꯗꯣ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯕ꯭ꯔꯦꯛꯐꯥꯁ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯅꯔꯤ ꯃꯣꯅꯤꯀꯥꯅꯒꯤ ꯆꯥꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦ ꯃꯁꯛ ꯐꯖꯕꯤꯅꯦ breakfast sao bro? Yine breakfast sao bro? Breakfast sao bro? Breakfast sao bro? Si breakfast okay? Ngayon se tayre. Adi charge. Mayam akoina lakcharise ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯎꯠꯆꯗꯣꯏꯁꯦ ꯁꯤꯒꯤ Serendipity Art Festival ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯅꯤ ꯑꯩꯈꯣꯏꯅ ꯎꯠꯆꯗꯣꯏꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯐꯝ ꯖꯒꯥ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯃꯈꯜ ꯂꯝꯗ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯏꯕ ꯁ꯭ꯄꯣꯠꯁꯦ ꯁꯤꯗꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯨꯕꯅꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯪꯖꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗꯤ ꯁꯤꯗ ꯑꯣꯏꯔꯝꯗ꯭ꯔꯦ fazadana. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯄꯣꯠ ꯁꯤꯗ ꯂꯩꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯗꯕꯁꯤꯡꯗꯨꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯅꯤ
Ngasayukti ay to battery tatkidana akhoi kemta udhautre akhoi ngasai stage yengba loraga beach Miramar beach na adudagi chatleba ko adubu adude aina namhautre dum kaino su tawbagi battery tatkibagi ado hojikse ndangi ngasi that ahanba program se ngasi tawdoine aduga ai yautre koi khala di yautre selai mayam se phamaga aduna pina ko ina lae ado mayam se selai re program tawdigi ready lainari masina item se mai pi ga dolok cholom pun cholom tawdigi mayam mate picture ke se Viren and Kala. I would request you just to warmly welcome them and over to them. Thank you. I hope you enjoy, guys. Yeah, that's Thank you.
ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯉꯁꯥꯏ ꯀꯣꯏꯕ ꯆꯠꯄꯗ ꯅꯝꯖꯔꯛꯄꯅꯦ ꯀꯣꯏꯕꯒꯤꯗꯤ ꯐꯖꯅ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ